Manipur Top Trending News na tungan-tungan reliable source sindagi lakot jaraga matam-matam di oiba maru oiba i-pausin patukuna khanghanjari. Ahanbada Nongmei maru yon bani haibagi charge ta mioi fare July 20 police control room na ngasi numidang thorpa chirol amana haibada illegal oiba maongda Nongmei maru yon bada chena bani haiba mioi thangmei ban kuyathong polem laikai dagi ngasi security force na fare hari farab singdi thangmei ban lawung pure laikai dagi konsam utam ls abungo jahi taraganipan hinguzam David ls Tony jahi kunganipan amasung thangmei ban polem laikai dagi ngangom Rohit ls Thoi jahi kungomdoini hairi makoi dagi insas ki maru hundra magazine amagal konana AK rifles ki maru kungataru insas LMG ki magazine ani insas rifle ki magazine ama SLR ki magazine ama .303 ki maru humpugatare .kuntranipan mm ki maru chama amasung SLR ki maru recover tawri hairi amaromdana ngasi dagi sitting kungamathoi leigadaba parliament ki nongjemifum hauragani Manipur President rule sangdokpada ayaba pibinaba union lenga ki maike dagi resolution ama soidna pukhalakani parliament mifam gi manguina union minister JP Nadana CR logduna political party singi mifam pangthokre party nifu gi leader yankhai ga marina saru yakhi July 10 parliament ki lower house amasung upper house sing oiriba lok sabha amadi rajya sabha ki nongju mifam hayengdei hauraduna sitting kungamathoi lehenduna mifam chathanabagi matangda session asigi manguina ngasi union minister health and family welfare chemicals and fertilizer oibata natana rajya sabha da house asigi leader oiriba jagat prasad nadana chair longduna political gi party nifugi luchingba yankhai ga mari na saruk yaba party sing mifum pangthoki baga loinana handaki mifum asida lenga ki maikai dagi tongan ba bill tara manga puthok laba yai haina pongdoki baga loinana manipur da charai kaiba president rule gi Lengak sangdokpadai ayaba pibinaba lengak ki maike dagi resolution amasung ukhatlagani haina su pongdokre Press Information Bureau Delhi na official oiba thorpa cherol amada ngasi dagi political party nifugi luchingba yankhai marina saruk yaduna pangthokiba party singi mifum adu New Delhi da laiba Parliament House Complex da pangthokibani mifum asi hayengdagi haugadoriba session asigi mangoinana pangthokpani hairuduna mifum asida Law and Justice ki Union Minister of State amasung Parliamentary Affairs Ministry ki State Ministry Arjun Ram Meghawal Parliamentary Affairs amasung Information and Broadcasting ki State Minister Dr. L Murugansu saruk yakhi ngasi mifumda tungan ba ministry singi minister sing yauna political party nipu gi leader yankhai ga mari na saruk yakhi hairi mifum asida saruk yakhi ba political gi party singi luchingba punamak pu mifum asigi chair lokiba JP Nadana taramna ograduna ngasi gi mifum asi chathagi bani mifum asida saruk yakhi ba luchingba singda mahakna Bibum asi hayengdagi hauraga government ki maike dagi mathok tabasing yenglaba matungda session asi mathang thagi kungamathoida losingani mifum asigi manungda October 10 thoi 2025 ta Independence Day gi thorum pangthoknabagi damak numit asida house animak adjourn tawraga October 15 2025 tagi amuk hanna mifum chathaba haugani hairi mifum asina numit kunthagani thoi konsinduna sitting kungamathoirak leigani haiba ofamsu JP Nadana saruk yakibasingda hongdokhi Amarumda Parliamentary Affairs ki Union Minister Kiren Rijijuna antiki session asida tungan ba item taraga taret tentative koina puthokani amasung session manungda mathau tai khanba business sing chathagani government ki maike dagi house animaki ruling sing matung ina maru oiba issue sing puthokuna khana na thawrang tawi hairi nakal amarumda ngasigi mifamda saruk yakiba tungan ba political party singi lusingba singna makoi gi maike dagi di him asigi manungda tungan ba issue singi matangda pukakani haina Hongdong narkibada loinana masida lenga ki maike dagi full cooperation pirakani haiba thaji haiki mifum asi losinbada JP Nadana saruk yakiba party singi luchingba singbu tawbimal khangbu ulatuna makoina hakthengna saruk yakibadu thagatpa phongdoki house ki members singna pukhalakpa issue pungnamak Parliamentary Affairs Minister na yangsinbaga loinana parliament ki rules amasung procedure matung ina mari lainaba authority na chap chaba thabak lokhatnaba honagani haibagi thajaba piki makha tarakpada Washington Sonamani Lekidabada Lup Kian Awa Pondok Narakli July 20 Nagaland Armed Police NAP da police officer ama oirambadagi thabak potharaba matungda Manipur socio political commentator oiramkiba Tanamani nangara nungtil masagi anaba amadagi sija hospital da Lekidabada Ukomi amasung tungan ba lup singna awa pondorkli Ukomi gi serol amana hai mahangna Lekidabada Manipur miyamgi mengkatpa ngamlaroi daba award pa ama oiragani haina Ukomina lawi
Hangweban hijam dewan lekai dagi masagi chahi humdrag humdoi sukraba mahaki loinabi masanupi amasung masanupa ama lehori mahangna manung matam chana laikidabada mahaki imungna mayokna horiba awabada su kokomina saru yazari haiki Kanglaipak Student Association P Sonamanina laikidabada Kanglaipak Student Association na awaba phungdo pagalona mahaki imung manungna nanghoriba awabada su KSA na saru yazari hairi kada P Sonamanina manung matam chana laikidabada kada nasu minute ani tumina leptuna awaba phungdoki amasung ikai khumna utki Committee on Protection of Mighty Victims More P Sonamanina laikidabada Committee on Protection of Mighty Victims More nasu thamoi sokna awaba phungdo pagalona mahaki thawaina mapugi lekolda ingjingna laiba oirasunu haina thongjaki PPP P Sonamanina laikidabada People Political Party gi maikai dagisu awaba phungdo pagalona mahaki thawaina mapugi manaktagi ingna chikna lairuba oiragasanu amasung mahaki ing manungi awabada su party asina saru yazari hairi WSC Jiribam mahangna laikidabada Jiribam gi Bopurada laiba Smart City gi meeting hall da Wal Maitai Council Jiribam na sinduna awaba phungdokpagi mifum phungdokre mifum asi ex MLA A Biren na preside tawdura pangthokibani STDCM P Sonamani laikidabada Schedule Tribe Demand Committee Manipur gi maikai dagisu awaba phungdorkli asinungthil Sangapom Kaichel Manaka Laiba Lokendragi Yumda Awaw Phungdokpagi mifum ama pangthokre hairi Herikon P Sonamani na laikidabada Herikon gi maikai dagisu thamoi sokna awaw phungdokli mahaki thawaina taibung mapugi leikolda ingna chingna leiba oirasunu hairi Desham P Sonamani na manung matam chana laikidabada Democratic Student Alliance of Manipur Desham gi maikai dagisu awaw phungdokpaga loinana manga manung matam chana na taibung pal thadokibana lamdam asigi miyanggi marakta mengatpa ngamloidaba awatpa ama lehorgani haiduna laikidabagi ing manungi awabada su Desama Sarup Yazari Hairkli Fox Federations of Civil Society Organization Fox Manipur nasu mahakna laikidabada thamoi sokna awaba phungdokpaga loinana ing manungi awabada su Sarup Yazari Hairi mahakna laikidabada Fox ki executive meeting ama pangthokpuna Imphal War si meeting manakta laiba Federation asigi office da awaba phungdokpagi mifam pangthokre hairi maka tarakpada khulkulgi mandap yumpham relief camp coordinator na saithangi haiba wahongdagi IDP sing relief camp sing thadukna DC Office mamanga ahing yaituna kongjeng changsingkre July 20 May 2023 dagi hawkiba kanglup maselgi lana maram oiraduna Kangkupi district ki Sepai Maina dagi lanjelaktuna khulkhulgi mandap yumpham relief camp ta changjapam lawliba IDP Singda camp asibu senariba coordinator na phajadaba wahiba tasinaduna saithangi haibagi wahongdagi Paisaunawa IDP Singna relief camp atu thaduk amlaga makoibu masagi mayumda halhanbiro haiduna nupi angang yauna miyoi kyana Imphal West ki Deputy Commissioner Office mamangda ahing yarituna kongjeng changsinkre relief camp asidagi thortuna kongjeng changsinkiba singi manungda imung kunthra gani thogi miyoi chama kunthra na saruk yaki thaudo asiga mari lainana malemganba koba IDP amana phongdorpada thorliba kangluki irang asina maram oiraduna lanjenerpadagi awa anakya khangduna relief camp ta sahi ani hena laiklabani adubu IDP Singda onsinduna tabada nungaitaba wahiwata kaya ngangsalpa asi laibak thibani masigi fibamda Laigada orbadi eco relief camp asida makatan laibagi mathau tadre maramasina eco bisagi yumda hajinjaragi haiduna camtagi thortuna kongjeng changsing kibani hairi camp asigi IDP singa ngarang numitang pung 8 ka makhairom tarkpadagi thortuna kongjeng asi changsilakibani sereksida ngasi ayuk DC gi official singa IDP sing asiga unaduna wari sanakra matungda watok asigi warosin atu matamda poraklagani haibagi thaja pirak ki hairi lengai ki maikai dagi su sahi ani hena relief camp ta changjapam lawliba ID Pisingidamak hanbiduna miyoi bagi minungsi kaloinana makoibu masa masagi mayum inkolda hajin hanar bohona biu haiki karigumba lengaki maikedagi hariba thabak asi tahalaktabadi IDP singna makal gyagi khongchang lengaki mayakta changsilakpa yai haiki amaromdana Baraturelda hida porpa lupa crore humra taruk longi heroin amasung methamphetamine tablet fare Assam Rifles na Manipur Police amasung CRPF na singba force singa kusamladuna illegal oil mo ongda drug puthok pasin tawba amasung yonba singi mayakta Lokalagpa akan bathabuk singi makha tarpada Jiribam district ki manung chanba Barak Turel gi marilda hida haptuna porkiba lupa crore umra taruk longi mamal oigedaba heroin amasung methamphetamine tablet lising yang fare hairi combined team na faraba hi humagi thabak chathabada yamlaba drugs sing asi recover tawung ngkibani hairi drugs sing asi ke konana Assam gi silchadagi miyoi amasu fare hairaduna ngarang fari ba drugs sing asina lokiba numit kharani gi manungda faidagi yamba drug fabagi thawdongni hairi heroin sing adu tungan ba sapon cap Satu katara tarukta haplaga porkibani hairi team asina akanba paw ama phangbadagi Jiribam amasung Pejol district ki manung chanba Chaudhuri Khal amasung
Sabong Fai Kul Anigi Marakta, Cheliba Barak Turel Marilda He Tongtuna, Petroleum Chapada, Chinania or Moonga, He Ama, Hengabagi, Let Nabahari He Asibu, Kolakiba, Mio Edu, Nato to Nachia Bahonaki, Adum Oinama combined team, Na Mio Asi, He Konana Fakibani. Makatarkada, Manipuda, President Rule, Sango Hanbasi, Miang, the Aning Bapa Bamasung, Democracy Magtani, K, Megachandra, Manipurgi, Leha Watana Daba BJP na Panba Hopatagi, Low Late, Governance Late, Miam Kamting Ware, Congress President. July Kun, February Taragumdo 2025 Tagi, Manipuda President Rule, Tana Halakasi, Atopa Tha, Taruk Amaga Makatana, Sangta Hanaba, Hayangdagi Hogoriba, Parliamentary Nongmei Pumadunga, Warep Lorpayai, Habagi, Matanga, Manipuda President Rule, Sangta Hanba, Habasi Miamgi, Aningba Apamba Amadi, Democracy American Haina, Manipur Pradesh Congress Committee President, K. Megachandran Fongdoke, Wahama Singasi, Habisway Mamang Lekai, Committee Holder, Korai Block Congress Committee na, Sinduna, Block Label the Pangtupa Party Asigi, Sambidhan Bachao, Relida, Fongdokibani, Wakai Assembly Constituency MLA, Su Oriba, Party President na Makatanahai, Manipur the President Rule, Jalai Pathataruk, Hagadaure Adubu, State Asidagi, Pibamdi, Tudogna, Hagalapalitri, Langa Asi Makatana, Sangta Hanba Yaning Day, President Rule, Sangta Hanba Habasi Manipur Miamgi, Aning Bapamba, Nate, Amasung, Miamgi Mut Singbu, Kantokuna, Kamlaga, Nampuda, Sentana, Practice Tauga, Lenga Ki Habani, Democracy Lenga Lon, Ama Oina, Amasung Lepa Asigi, Constitution, Piriba, Provision Singaluna, Indiagi, Federal Structure Bu, Nam Tabani Haiki. Let's look at the Manipur Top Trending News Bu, Musimita Sia, Amadi subscribe to Bilang Bidamukta, Hanyali Tantaka Puntok Sari, Amadi, Benko Namiam Bisibato Gamba Ojigi Hajiri.